ꯍꯥꯏꯔꯤ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯦꯝꯁ ꯀꯤ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯏꯁꯤꯡ ꯐꯪꯗꯕꯗꯒꯤ ꯑꯅꯥꯕ ꯀꯌꯥ ꯃꯇꯝ ꯆꯥꯅ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯗ꯭ꯔꯦ ꯁꯤꯡꯗꯥ ꯗꯥꯝꯅ ꯅꯨꯃꯤꯠ ꯀꯨꯟꯅꯤ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯄꯤꯕ ꯉꯝꯈꯤꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯉꯝꯊꯪ ꯍꯥꯎꯀꯤꯞꯅ ꯍꯥꯏꯈ꯭ꯔꯦ ꯑꯃꯗꯤ PISEDꯅ ꯂꯣꯛꯇꯥꯛꯇꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠꯇꯨꯅ ꯁꯨꯅꯨ ꯁꯤꯐꯥꯏ ꯑꯃꯗꯤ ꯑꯇꯩ ꯈꯨꯜꯁꯤꯡꯗ ꯄꯤꯔꯤ पाउ संदों पिजरी एम्स की थाक्ता पुखनब होनरी हाइरिबा रिम्स हॉस्पिटल दा इसिंग फंगदबदगी ngasi अनाबा कया मतम चाना ऑपरेशन तौखिद्रे ngasi अयुक अंगनबदगी हौना ऑपरेशन तौगनी हाइना अनाबा कया इमु मनुंग की मियोय सिंग लोइनाना सेम सारबा मतुंगदा रिम्स की अथॉरिटी ना इसिंग लैत्रे ऑपरेशन तौबंगम लरोय हाइरकपदगी अयुक पुंग 13 फाउबा ऑपरेशन तौनखिद्रे अनाबा सेवा तौरिबा मियोय सिंगना रिम्स हॉस्पिटल गे मेडिकल सुपरिटेंडेंट डॉक्टर अमुबगा उनबदा महाक्ति हंदकता नौना फम पाइबदा bana yamna munna khangdre hiram asida yengsinge haina phongdoraki hairi रिम्स हॉस्पिटल की थवंग asi pende haina anaba seba toba lakriba miyoy singna phongdokna rakhe गवर्नमेंट दा सिकारम रुटीन तोरगुनो गवर्नमेंट तोइरा गवर्नमेंट साइड को गवर्नमेंट मसे सेशन थावन लखतिङाइदा थबकि कमाइदो तोहली रोसिने ओइना दि गवर्नमेंट करी मरम दिमता सेटिंगी ओइबा अचोबा सुबा कनो मेडिकल हॉस्पिटल मनि ममा लेना करी रिजर्व थमजिनो सिने ओइना सिंग रिजर्व लेते कमाइ तो सिंग यौदर कमाइ ऑपरेशन तौनी हाबिसि डॉक्टर ना कोइ कंगि अखोइदि ओनली पेशेंट को लाखपा मी मोइना अना ऑपरेशन तो ब्लॉक तौरम दादा सी वाले हाबिसि अखोइदि कोन खंगपनि खंग रिम्स हॉस्पिटल की ऑपरेशन थिएटर ममांगदा अनाबा सिंह ऑपरेशन तौननबा ngaiduna leiramba ISTV news na thengnaraki ऑपरेशन तौनबा सेम सारंबी नुपी अमना फोंदोरकपदा ngarangdagi hauna ऑपरेशन तौनबनी हाइदुना अनाबा सिंह करी अमता चादना लेहलगा इसिंग लेते ऑपरेशन तौररोय हाइबा वाफम असि नुंगाइते यामना लुबा खुदकता ऑपरेशन तौहोद्रबदी पुंसी मांगबा याबा कया यावरकपा मतमदा हॉस्पिटल असिना इसिंग लेते हाइदुना मतम चाना ऑपरेशन तौबिद्रबदी मी अदु सिबा ताबनी फिबम मणिपुर सरकार ना भारत सरकार की मरी लेनब सिंदा हौजिक रिम्स हॉस्पिटल की ओइरिबा मवोंग मरिल ताद्रबा अमदे लायेंग बलाप मियोय सिंदा थेंगनरिबा अवाब कया सि खंगनदुना मथौदा पुंगनिंग चंगदबा मियोय सिंगी मथक्ता चपचाबा थबक लौखत हनिंगी हाइना फोंदोकनरकली कहनिंगा नि चचादना सुम लेरपनी को सिंग फंगदे ना ऑपरेशन चंगसी ना चंगुरगा सिंग फंगदे तोनी हाबदे याम नुंगाइतबा अमदि हाव इसादा टेंशन लाके तवेबा अच्छा कंट्रोल बुद्धि तवे दो सी याम थिना नुंगाइते बुद्धि मदु थोनिंगे याम केयर लोबो पामे सी नाकलमरोमदा इशिंगी अवाटपा कया लेरकपदगी जेनिम्सदसु खुदोंचादबा कया लाकपा याबगी फिभमदा लेरकपदगी मांगजौनना जेनिम्स के अथॉरिटी ना प्राइवेट सप्लाई सिंगदगी इशिंग लेबगी थबक पाइखले हाइना जेनिम्सदगी फंगबा पाव अमना हाइरि नोमदा इशिंग टैंकी तरारोम दरकार लेरिबा जेनिम्सदा इशिंग वालहंदनबा अथॉरिटी ना थबक यामना कन्ना पाइखले पावसिगी मतुंगिना PISED मिनिस्टर आई हेमोचंद्र उनदुना जेनिम्सदा इशिंग वालहंदनबा अपील तवगनी हाइरि नोंग चुरक्त्रबसु सिंगदा दामना मियामदा इसिंग पीबा ngamkhigani haina IFCD minister ngamthang haukipna ngasi सिंगदा दामगी फिबम यंगसिनबा चटपदा पाउमी सिंगदा फोंदोखरे खोंगचदादुदा IFCD की मरी लेनाबा ऑफिशियल सिंगसु सरुयाखे मिनिस्टर मखा तारदुना मरी लेनाबा ऑफिशियल सिंगना पिरकपा रिपोर्ट की मतुंगिना सिंगदा दामगी अपुनबा इसिंगी कैपेसिटी से मिलियन लीटर लिसिंग मापलगा चाट्रुक मरबुद्रा तरे नि हौजिक लेरिबा इसिंगी फिबम मसिना मिलियन लीटर लिसिंग अमगा चामगा कुनगा मंगानी नोंगमदा PISED ना मफम असिदगी मियामदा इसिंग पिरिबसी मिलियन लीटर 19.3 हारि मियामना सिंगदागी इसिंग कंगले हाइनरिबदु कंगबनते नुमित कुन्नीरोंगी इसिंग पीबा याखिगनी हाइरिबा मतमसिगी मनुंगदा नोंगसु तारकलगनी हाइखि ngaside numit kun phausin bajare thi numit kun mamang de soiden nong tarakini me thige thing me manung de nong me first week de nong la bajare marang na sukra tabo tane singdi singda gi sidi ya problem sing pra kang bane te sim mayam sim loin hoy ko sing phana le ri haba aduna numit kun sin nga ri brena thina nga dite मांगना मखा तारदुना दामसिगी अकोइबदा लेबा कैचमेंट एरियादा चीफ मिनिस्टर यावना थाकिबा उपाम्बी सिंह फेंसिंग तौबगी थबक यामना कन्ना चथरी उचारा सिंह अदु चादा यांखै हेना निंगथिना होगलगली मियामनसु उचारा सिंह असि हिंगनना बखोनबियो हाइकि मरोइना कैचमेंट एरिया से हानतिगी सिंह उ सफाई थारबदी सिंह से समाय तो नो ओदो सिमसलना
hakumdo kasi aru jade ajuna loina thare agi lambi se fencing paka fencing toraga kana protection toraga isingse ada se fencing to na bini la lambi se ba fencing se oiba akoi ba se paka fencing toraga ono chimsan haire kumsi si loina hakumdi hobri na mase thuna fencing toraga manung da kala da chanhandra ba singa thamba di fencing paka fencing ni de u fuba ulu thopo su tonga mane iroi su changla ising mathak te iroi su tume hawa adunga iroi gumba changdana ba su paka fencing ma to bani to si tam thuda moirani Manipur da nongjugi chang latpadagi hauji ising phangdabagi awaba mayok naringai chairak asida PSC digi makhada leba sunu sipai water supply scheme na loktak patagi ising chingkhatuna numit khudingi thaknana ba ising phangali asida sunatana khulasi gi akoibada lairiba lawpari kunthraga mangarom da su ising piduna manam sing thabagi thabak chathari hiram sida report ma मणिपुर सरकार की पब्लिक हेल्थ इंजीनियरिंग डिपार्टमेंट की मखाद लेरिबा मोइरांग केंद्र की मनुंग द लेबा सुनु सिफाई वाटर सप्लाई स्कीम असी लिंकट किबा सही म मपुंग फारकले स्कीम असी विलेज वाटर एंड सैनिटेशन कमिटी की मेंबर तरामाथोय ने यंगसिंदुना लाकले ngasi पाउमी खरना मफम मदु द हकथेंगना चतुन यंगसलुबदा लमदम मदुगी प्रजा सिंगदा इसिंगी अवाबा लेहुगदे नॉर्मल सीजन दा स्कीम असिना इरुमबी लोकतगी इसिंग सिंकतुना मियोय लिसिंग अनि चहुमलोम फुंदाबा सुनु सिफाई दा थकननबी इसिंग अमदी रो वाटर फंगली हाइरि हौजी चिंगी लोक अयाम मफम सिंगदा इसिंग लेरक्तबदगी लोकताक पातगी इसिंग सिंकतबगी थबक कन चथरी युम अमदा इसिंग लौबगी दमकता था अमद लुपा चामा अमदी मनामसिंग थारिबा फार्मर सिंगना पुंग अम इसिंग पीबदा पुंग द लुपा चामा यांखै लवे हरे स्कीम असिना मियामदा इसिंग पीननबा इंजिन अहुम सु सिजनरी सुनु सिपाई खुलद नतना बिष्णुपुर मोइरांग नारायण सेना अमदी थमना पोकपीगी प्रजा सिंगसु मफम असिदगी इसिंग लौदुना सिजनई चिंगी लमदसु इसिंगी अवाब लैबना हौजिक चुराचंदपुर डिस्ट्रिक्ट की मनुंग चना लैबा हौतक लांजिंग मानबी चिरु अमदी लैंगांग खुलदगी मियोय सिंगसु किलोमीटर 10 की मथक्ता लापन लैबा वाटर सप्लाई स्कीम असी ताना थंगनबी इसिंग लौब लांगनरी लोइनेना इलेक्शन की मतमदसु मफम असिदगी सिक्योरिटी पर्सनल सिंग यावना मियोय कियाना नोंगदा इसिंग लिटर लिसिंग निफुरोम सीजन की हाई मफम मदुद लेरंबा PHED डिपार्टमेंट असिगी मोइरांग सब डिवीजन की AEL गोकुल चंद्रना स्कीम असी मफम मापन द पाइकटली ख्वाइदगी माइ पाकपदी सुनु सिफाई स्कीम असी ने हाइके अतोपा कमिटी की खर से हजिके पाइप नेटवर्क से इसिंग दि फजना लेगा पाइप नेटवर्क से खजंग इंप्रूवमेंट तब वाटपा अदुगा अदु इंप्रूवमेंट लेरगदी मखोजु सुनु सिफाई द तौबिजे समायना तौबो ngमनी हेना लौजै कमिटी की चेयरमैन टी राजेना स्कीम असी हाना पब्लिक हाइडल सिस्टम दा पिरमबदगी युमतोंग खुदिंग दा हौजिक कनेक्शन पिदुना माइ पाकना सथरी कमिटी दा लाकपा इनकम ना मेंबर तरुक के ओनरियम ओइना लुपा लिसिंग अमा चमंगा अमदी चौकीदार गे ओइना लुपा लिसिंग अनि पिरी डिपार्टमेंट कमिटी के ऑफिस मचा अमा अथु मतमदा साबियु हाइबो वफमसु मरि लेनब सिंगी पुंग सिंग सिनके and hojik hena live demand sing che koi committee sigi kan no hona dana koi public domestic home connection de hena pi na bi su committee na koi mari le department su koi haijasi pipeline magi awala pa khar mateng pangbiu mana masing thariba farmer singasu laurak amada lupa lising tararom thadaraga pochai thabada lupa lakh amaga lising kulom sendong phangi haiki स्कीम असी लेनमद्रबदी मसी उथोकप ngamloi farmer ayamana thabi tarbuj mairena chingba kaya thanari handak chahidana hena sendong phangani haibu wapam su thamlaki hogi bagi mamang je lupa la ama khai hele kunchi ki tien ge te khai ai tasema ha ga jai ki committee ki na to dimai ta phongam amarom de scheme asi chahi ama mapung farak baga iroinana sel thumgi awaba mayok nariba hojik ki tanja asida khulasi ki khunja singda nimit tarani di lemna ising pigani haibu wapam su thamle ISTV Paugidamak and Ranjan Galoinana Naurabam Phillips Sunu Sifai Moirang Amaram Ishingi Wahudagi Tongan ba Thodok Singh Thoragli Seldan Lambi oina Kiam Gaida Leba Laishang Hidendagi Sing Loba Ngasidagi Lamdamadagi Miamna Tingzin Kre Adubu Tangai Fadana Lakpa Police Department Amadi Hospital Gi Sing Lorambadi Paumi Sing na Thingnaki Hiramasing Matang da Laishang Hiden Preservation and Protection Committee Gi Convener H Manglembana Phongdorpada Ising Tanglaba Matamasida Yungi Thakna Chana Nabakon Puduna Laishang Hidendagi Sing Loba Lakpa Committee na Taramna Wai Adubu Sendan Lambi oina Tuluna Chingba Mission Sizinaduna
टेंकी दा इसिंग लौबा ngasi yararoi achauba pumpsing siznaduna masing yamlaba gari singna hiden asidagi ising lobana thenjilakle maike asigi oinadi hiden asina amata ngairaba ising lophamni committee gi athingba asigi mayokta lakpa khudima masa masana daita lawjagadabani hari कोई कमर्शियल मैटर दा अखोई गी टैंकर पांदना कोई टुलु पांदना चिंगला पैसे नाम जिंग गसीदगी अखोई चिंजे थिंजबनी अदगी यौसंग ममांग दे थिंगबनी अदुबो कोई नंपुदा लाइबो मैम जे ओइ गसीदगी दी अखोई करे अथिंबा यामना अथिंबा लेजरे अदक सिदा कईगुंबा केना चिंबा लागदी जाई क्लब की साइड दगी जु असिगी अखोई फोनिंग दबा थुदो कोई थोलपजु याय अदना यारगदी मसी प्रजा मैमना तोबिगनु अदु तबुदबो इसिंग जे अखोइना प्रजा मैमदा पिजरो हैबनते कोई ब्राइट अदगी बकेना कोई दरकार लेबा इसिंग जिंजे सोकपा लापिबा मतमदा कोई मोस्ट वेलकम अदुगा फिरु खिजामबा लापा कोई अदुम बैदी अखोइना इमुंगी दरकार लेबा कोई वॉल्यूम पिंग सिजना बैदी कोई हाइरिबा प्रिजर्वेशन एंड प्रोटेक्शन कमिटी जिना अथिंबा थंजदे अदुगा कोई Health Minister Funjathang Tonsingna Moregi Primary Health Center ki phibam yengsinkre thabak karak taba health center asigi staff ani police na phanana bakhankre Minister ki khungchata tu da MLA DK Korungthang Health Services ke Principal Secretary Shohel Akhtar National Health Mission ke Mission Director Oibomcha ADC Chandel ki Chairman Laukhochai Jau amadi mari lainaba official sing su sarugya khungchata tu da Tengnopal Primary Health Center amadi More Hospital ki phibam su yengsinke Tengnopal Primary Health Center ki staff quarter singna lainana ba mafam adu minister na ubada penda phongdo ke darkar oiba sing semgat naba official sing da khangan ke amaronda More Hospital ki phibam yengsin batu da hospital ki sijna ba yadana lairiba khusuklai sing semjin naba mari lainaba sing da khangan ke More Hospital ki staff amade More gi tongan ba luching ba sing yaw na mi pham pangthoktuna mafam adu da analayeng ki thabak ningthi na chawkhat hanna khana naina ke minister makata na More Primary Health Center ki phibam yengsin bada staff ani tha ahum hena thabak karam da thengna ke makoi ani suspend tawada natana makoi gi mathakta action lokhatuna mathau section da bagi damak para tambiga da bani haina More gi osida khangan ke this criminal have to book according to law Chumla suspend that no, this is too much now. Anywhere in the world, you will not find anywhere in the country. But quota later here actually payade. Quota later ga private later ga he should stay on rest. Sima to this is criminal. I don't know how she as well to wrong. FIR ba osida. Masmak report to. Thobala chobada leibi mahiroi nupi macha amagi photo da semjin sajinduna Facebook ta thagalapagi maralda thasi ki tang kun ga taruk fawba police custody da riman lokthaduna leiriba Thobal Sekpi khongnang khongdagi haujingna Thobal ningombam da leiriba mahiroi dusman tabu maral gi matungina dandi piu haina Thobal gi akoibeta leiriba mahiroi kayana Thobal mela ground da wakan mifam chathakre AMSO Thawal branch na sinduna chathakiba wakan mifam aduda cyber crime lepu achumba wail chatho haiba wahai kya placard sing de ike wakan mifam aduda saru yakhibi mioi amana phongdorpada dusman ta si juvenile oidre mahak voter card pairaba mioi ni mahak pu athuba matamda ain gi oiba dandi pigadabani haina phongdorkli mahaki voter list aikoida huji pairaga leijarabani masida losan ba kaisum mata yadraba aduga ising sengna phongna karaba mahaki maral asi kusana ba hona basi yaning de haibu mayam apun ba yaning de haibagi phala aduga loina nagasi school Thawal area da leiba school singi satri singa loina na koi protest asi sinjabani so asangi masani aduga asangi masani haina kanana manung sum yengna leitaragadi hojing Manipur da mato karamna asumba crime silage koi ni masa singa thokong ngamgani haibo hamsi thamjani Maoist Communist Party Manipur na April kunga mapanda kauriba general strike ahongbalai te haina loop asigi secretary publicity and propaganda nonglen maite ki charol amana PDS ki lairaba miyam gi cheng huran ba cherak piu haina loop asina president ki khongchat boycott tawga loina na numit asigi ayuk pung manga dagi nungthil pung manga phawba general strike kaukhibani general strike asida mai ising anayek paumi amadi lining laisol gi thabak thorum singdi komthokani hari Manipur government ke employees sing amasung makhoigi imung manung gi miyoy singna akhanna balaina khara Kolkata da leiba Apollo Gleneagles Hospital da layeng bada reimbursement tauna bagi ayab leire
Manipur Press Club pangthokpa paugi mifam amada hospital asigi ENT kok amasung ngaksham surgery gi senior consultant Dr. Santanu Panjana makataraduna cardiology vascular surgery ENT gi voice surgery kidney sinba makal kaya gi tumor amadi oncology layeng bada reimbursement tawbagi ayab leire Hospital asina matam ga chunaba anobu khulai kya thamduna anobu layeng pathap sing siznaduna sel amasung matam changdana layeng li haike basically there is very minimal pain, no swelling, no infection, no bleeding, and much faster healing. It is much less costly than open surgery. So these are the great advantages of the laser surgery. What we do, we cut the tissue with the laser beam. These are the machines, these are the different gadgets that are used, the technological thing for doing the laser surgery. Lamdamasigi lisang sina chatharakpa ningtam yawol khongthangda asoiba kaya bu hangatna yengminaduna KCP MC na lobaya revolutionary strategy kaya kupna khana nenarba matungda lobasigi military district organizing nauna semle hari information and publicity secretary Paikhomba Meitei na thorokpa cherol amada lob asigi luching pural comrade khoirangba secretary military affairs ki mityang makhada comrade second lieutenant angamba Imphal East military district commander Comrade Second Lieutenant Landaba, Imphal West Military District Commander Comrade Second Lieutenant Puthiba, Lamangdong Military District Commander Comrade Second Lieutenant Khagemba, Thobal Military District Commander Habduna Makoi gi thabak thawda sinakre. Central Finance Department ki waina ya phoiba meitei gi makada Field Captain Yaikhomba Angomna Deputy Finance amadi Field Captain Kuman Khorifabu Special Finance waina thau puragani mai pakpa khongthang ama waina lokhot payana bagidamak Second Lieutenant Kapa Mangang na Operation Mangal Commander gi thau puragani Comrade Hitler na Second in Command waina thau puragani hari Imphal ki temporary market ta lairiba sulab toilet asi IMC ki chairperson yauna councillor singo oiba house ki mifam phamlaba matungda yanaraga changyeng oina lanai myoi amada sinabani hari IMC da pangthokiba paugi mifam amada chairperson Aribam Nimai Sharma na sulab asi mahut ki senthang makhada PDN sabani Imphal gi akoibada laiba sulab singdi IMC ki makhada lairi adubo temporary market ta toilet asi IMC ki makhada leitabana sabal oirabasu siznadana leibadagi kaithel phamliba imaibel singna khudongcha tab kaya mayok naribadu yenglaga haukiba February 19 da councillor kungatare leibagi manungda 19 na saru yakiba mifam amana changeng oina lanai myoi amada sinana bawarep lokibani masida masagi oiba interest thabak amata tawba lekhide kaithel phamliba imaibel singi yenglaga councillor na tawkibani hari mapoi namna aibu chinga puyo law nami tin yena aduga mafam asira uheidaba mitna yengba yadaba shinga tene wale rami chair person amana councillor amana masi ai sing yeng yahdo house phare tu yengalo manna asidi bom ji thadara amina mai ho dushal pudi to he na adu thani ayam World Veterinary Degamari Lenana Charles Veterinary Clinic Kurai Lamlong na Sinduna Nomagi Oiba Lemna Anti-Rabies ki Hidak Kapthokpagi Camp ama clinic asida pangthokre Kurai Lamlong gi akoibada leiba hui kaya hidak kapthokna ki program asiga mari lenana clinic asigi mioi amana phongdorokpada mioi bada mateng pangliba hui singda matam gi oiba leina sing ngakthoknana ba clinic asina mateng pangbani haiki Baruina somda sanbori ba leina ji ngakthokna ba anti-rabies tagi ngakthokna ba koina program is chinjamni Santi ki wari sanarga ban kaurak payaning de haina ngamkhai kanbalub jiribam na phongdorkri Jiribam sub division da hauzik oriba phibamasida community pumna makki miyo sing yauna additional deputy commissioner ki office ta punna phamina duna santi oina leina na bamadi amagamaga mateng pangna duna thabak tawmina na haiduna mifam da saru yaba lakiba community gi luchingba singna masana yana sahi tawramlaga Jelarong students union manipurna Jelarong taba mafam singda April gi tang 19 dagi pung nifuga nipal gi general strike Kaukiba Thawong asi ngamkai kanbalub jiribamna yaningda phongthorkli Lemeol Art Center da Sanginatak Academy New Delhi ki sponsor makhada Lemeol Center ki workshop play production sanagi tangbal ngarang utkre play asi or Sharmila Chanu na direction pibani thawamadu da PhD ki chief engineer oiramba N Bijoy Kumar Lemeol Art Center ki president Hijam Raghu yauna tongan bamyoi kayana sarugyaki
Andro Kendra ki manung chana laiba Yaripok Changamdabi Sangai Chingda Ngarang numidang pung tarung makairom taba matamda akan banong lai nungsina yum sanggol amadi sanggoi kaya amangata thokre basing asi Andro Yaripok Changamdabi Gram Panchayat ki Pradhan Imramna Yangsin Kray Amarom da ising pangdabagi awaba ama miyamna mayokna riba sigi yenglaga amadi Changamdabi Melekai Makalekai Masung Tongkong Makada Sem Liba Hand Pump Sing Adusu Yangsin K Pam Ahumasina Siznaba Horabadi Ising Pangdabagi Awabase Karamakai di Kwan Bangam Lagani Hari koi punna PSD department ga loina na praja mayam kusam naraga koi punna ngasi henpa mase seminare masina praja mayam gi sing phangdabagi awaba se khara makhai di kokhan bangam gani haibagi khazaba aina thammi tasenga Manipur Science and Technology Council ge Patel Information Center amasung Janims ke Department of Pharmacology na Sinduna World Intellectual Property Day Thoram Janims ta pangthokre Thoramasida Master ke Director T.S. Surendranath amasung Janims ke Pharmacology Department ke Head Professor T.H. Imobasu sargyaki Thasi ki tara tareta chahi tara humdoi da ngairi binupi machama bu rep taukiba masong makhatara poina police na nomai kapada naha amasi kiba nipan suon kiba thaudopo All Manipur Gorkha Students Union Gorkha Welfare Women Manipur Bharatiya Gorkha Parishad Manipur Nepali Sahitya Parishad Manipur Nepali Sanskrit Suraksha Parishangha Manipur amasong Manipureli Kirat Shangana kanayaning da phongdorakli Sarkar na thamagi manungda thaudo asigi miyamda achumba phangandrabadi akanba khongjang changsingani amaromda thaudo asiga mari leinana changsilakiba khongjangda saru yabi kiba amadi saugalakiba tongan ba organization singbu thagatpa phongdorakli Impal East Commando na class 11 tamliba Rashid Ali Shahabo nomai chindol da wahang pahung chathabada kapthork pamaruna suan kiba thaudopo All Manipur Muslim Students Organization Amokok United Manipur Muslim Women's Development Organization amasong Muslim Students Union Manipur na yaning da phongdorakli Maraleba personal sing mathakta akan ba action lokot pagaloina na awaba taraba imung da matik chaba compensation pigadabani hari Yangang pokpitagi kongba transmission powerga kaksing power tingba 132 kV ki line poba Imphal East ki Yaripok Sangon Lokon da leiriba tower ama ngarang numidang pung nipalom taba matam da sitkiba nonglei nuksit amana amang ta thon kre tower asigi part khara sakhangdaba singna huran kibadagi tower adu nonglei nuksit na maram odina amang ta thon kibani haina Manipur State Power Company Limited ki managing director and Saratna Thadorpa Cherol amana khanglagli Zerolis na makataradna tower tekibasina maram oidina 132/33/11 kV na konba kakching amadi Churachandpur substation da akaiba legani tower si samjinduna mahu sagum mai pusilakpada yamdrabata numit mangani di changani hari URF na April 18 Anglo Manipur wagi athauba ipaipu singi sarep tanba haina amadi Irai Parkna Ishagi Ning Tamba Mangkiba Numit Haina Jara Nama Henduna Ningsingli Hari Loop as the Information and Publicity Secretary Sana Jaubo Metegi Gerol Amana April Kungataret Lising Amaga Janipal Marbudra Matoi Sajibugi Taramarini Panba Ning Taukaba Numita Piklaba Chinglebak Manipurgi Konungda Ning Tamna Pairamba Lamdamasi Piral British na Chingthaduna Iramdamasi Makoigi Mika Pon Kibadagi Kam Tengna Awaba Mayok Naduna Ngasi Pauba Manipuri Proof Asina Sanglaba Chahi Jamaga Kunga Humdoi Mika Ponduna Lerkli Ing lising Machanipal Marbudra Mathoidagi lising Machamapal Nipugataret Pauba British ki Mika Ponduna Kam Thing Namarai Jaiter Batangkak Amada Maming Tagi Oina Chahi Ani Ning Tamba Phanki lising Machamapal Nipugataretagi Nipugamapal Pauba Proof Asina Kangau Naringai lising Machamapal Nipugamapanda India ki Saraulangda Makoigi Kubam Nungda Takiduna Ngasidi Chahi Humpuga Manga Chupna Hamchat Naraba Saglon Ama Sagat Piduna Mara Yaudraba Ugum Ngaduna hingba Manipur Puruk ngasidi oire April 18 asibu ningsing duna Jara Nam Henduna lebaki irecha singna numit asi ningsing minarasi hari Hata minuthong maraki lambi nakalani da hygienic oidaba masung mawong tadana nongmagi sayon bagi chang wangkhalakli basi akangba license amagi makada phamhanbina ba mari leinaba singi pungning Manipuri Muslim Coordinating Committee na chingsli Maruena Muslim singi hauna bimatungina yoliba mioi sing asidadi
asidagi sani haidun hektamak lauraga chaba yabra haibadusu marubi maulana singhi pungning su chingsli Haukribе April Kungamathoida KYKL MGF ka Kunsuba Assam Rifles ka khusam naduna Chandel district ke Phunchup khulda laktuna miyamda akiakhang nanghan khi haina civil society organization amana phongdorok liba wafam masi semjin sajin ba yumpham yawda bani haina nakal ahungi oina santi ki wari sanaduna memorandum of understanding sign tawna khraba peace talk committee ki maikidagi sengdorokli Miyoi kharagi thawin sinda ngaihaki oibawa civil society organization singna ngangbiganu masina chingmi tami punna khundaminariba lamda masida tokai tabagi achauba maram oirakani Peace Talk Committee na khul khudingmak singda sokadaba thabak tawkiba laite tawsu tawroi hairi People for Animal na Wildlife Wing Forest Department ki makada World Sap Frog Day thoram pangthokpagloina na Wildlife Awareness campaign ama Chandel district nga sidagi hawdokre thoram asida PFA thawalgi chairperson AK Prem additional SP Chandel S Ingo JNB School Chandel gi principal Salam Sanamacha Chapi Karong amasung Chandel gi ROSU Sarugyaki Jafo Kaithel da traditional oiba drum so amasu lamlaki sasing gi damak utke Manipur da hangoi makal kaya faduna atekpa natraga ayaibo ina kaithel da yole Zingilam singda kilo da lupa chahum dagi chamri phauba yawi adubo yai thoklabadi lupa lising ama phauba yawi Manipur dagi atopa state singda so hangoi sing thadoi Lising wachamapal marifudagi hauna hangoi makal chani gi mathakta mutkre tongan ba sa singi maroi ba chinjak oiri ba hangoi mangkribasina atopa lamlaki sa sing mutnana bagi machak ma oheli loinana akoi bagi phibam da chauna ahung ba piduna mioi ba da awa ba pigani hangoi paktang na hatokpana tilkangi masing hengalaktuna laina kaya poknana bagi machak su oheli hari Nupi macha magi photo da atopa natai chadaba photo ama samjinduna Facebook da thagali haiba case da chenaba mioi ahum ngase district and session judge thawalgi court ta puthoklaba matung mioi ama jail da thajin khre atopa mana chahi sudri haina tael da leba observation home da tham khre makhoi ahum bu court ta puthorokpada maraibak thirabi nupi imung manu amsung JSC gi mioi singna court complex da thomjinduna khongjang changsin ke tael gi observation home da thamki ba mioi ani gi chahi sui sude habagi hearing May ahumda khanana barai pikre India ki president na April kungamapanda Manipur da lakadauri basi chathari bayawol iho asinga mari leinana korkom na athing batham le haire committee asigi media coordinator H poireina athing bada thorpa cherol amana korkom na changsiliba athing batham bagi khongjang asibu irei bakcha miam pumna mangna sogat pi haire India na ekhoi gi thakta tauri basi hegemony sogatpani haibadi makoina namtabiraba loi macha ekhoina loilam laingak asibu isana yaningna yahanna ba poram pomit yatpani namtabiraba mioi kanglup amabu khongnet naduna paliba laingak lon adubu yaningna yahan ba haibasi namtabibagi chaina khangliba mioi prup aduki kokta leiriba wakalon adu semdok sadoklaga achumbadu uhandaba amade aranba wakalonda ngawhanba ngamlaba matam data oithokpa yai haibasi mioi bagi laingak loi leisemlon gi achumba wachum amani Manipur miyam gi awa anana thallaba punsirol gi chaina khol amade makhoina mi ama oina hingjena ba thengnari ba lantheng gi saktam lauribi chanu temsing nabi Sharmila budi ningsing bidraga MU amade masida tamliba thamaiwa colonial education asibudi asuk lumna lauriba asigi nungi achauba wahanthok ama lairibani India ki president lakadoriba khongchat asida ayuk pung 3 tagi hauraga numidang wairam pung 3 fauba general strike lauthokiba sida ana lining laishon media water supply electricity fire service ka mari leina ba thabak thorum singdi komthokani hari Jiribam subdivision da lairiba Kachnat Development Office na Lomi Shingamadi Yangang Thaba Singda Lemna Apaba Yangang Maru Piri Kanagumba Yangang Thaba Pamba Myo Singna Office Asidagi Lauraba Yagani Haina Department na Miyamda Pungtokli Hanagi Minister Muhammad Helaluddin na Laikhidabada Agriculture Minister MD Abdul Nasir na awapa Pungtokli Mahang na Laikhidabasi Lilong Kendra Madi State Asigi mention bangam laroidaba Pukchel Chauba Kathok Pangamba Amata Webiki Wakalonda Miyambu Chaukad Hanabu Honaramba Luchingba Ama Mangjere Mahang na Manipur Sarkar ki tongan ba Minister Oiringeda Singthaningai Webe Thabakaya Torami Communist Party of India Manipur State Council na su Helaluddin na Laikhidabada awapa Pungtokli Mahag Lilong Kendra da Tam
marirak kaduna cabinet minister oidana state asigi achauba thodang lorame metei pangal singi marakta saknairaba luchingba sina laikhidabasi achauba amangba mo ehorogani hari Helaludina Laikidabada All Manipur Muslim Organization Coordinating Committee, United Manipur Muslim Women Development Organization, Muslim Students Union of Manipur Amadi All Manipur Muslim Students Organization Nasu Awab Phungtorkli. Ngasi Impal West Police Commando na Nupi Police Constable Yauna Kanglagi Awang Thangba Get Manakta Chathaba Ajat Awok Singh check Taubada KCP ki Nupi Kada Ama Fare Pharaba Mioy Adudi Takhelambam Ongbi Mala Devi Chahi Kungamapan Mapuroiba Ibungo Lilong Arapati Mamang Laikai Dagini Hari Hauzik Sanabi Pau ngasi sanam ki pauda taratak suba challenge ka veteran football tournament ki ngasi sanaki bada Shriti Chandel mai pakrai Manipur Veteran Football Association na sinduna impali mapal kangjai bungda team kungani toina saru yaduna chathariba taratak suba challenge ka veteran football tournament ki group C gi ahanba ground da sanaki bada Shriti Chandel na Musha Impal bo goal additional mai thiba pikrai Shriti Chandel gi mai pakpagi goal aniadu TH Biren Monsangna Subahap ke Yankai Shubha Masung Yankai Hundo Shubha Minita Chanke Tournament Asig Ani Shubha Ground ke Sanaki Bada ATVFA Thamiban Amadi RUBFA Laren Kabi Goal Amamam Chanaduna Draw Chakre ATVFA Thamiban ki goal adu Y Khambana Ahan Bhab ki Tara Shubha Minita Chanke RUBFA Laren Kabi ki goal aduna Ahan Bhab ki Kuntra Shubha Minita penalty kick ta and Jitena Chankibani Hayang Ahan Ground da Tafaspa Tabungkok Amadi Trapsa Malonga Sanagani Anishubha Ground da Farm Babupara Amadi IEVFA Salam Tonga Sanagani Northern Iril Valley Sports Organization Head Office Kaibina sponsor Taurga Uyumpok Development Committee Amadi France Union Club Uyumpok na Sinduna France Union Club Uyumpok Playground da Team Taragani Toina Saru Yaduna Chathariba Mari Suba National Cup King Assistana Ahan Ground da CFC Chanung Amadi ISYC Tinjol Goal Amamam Chanaduna Draw Chakre CFC Chanungi goal adu ahan bhab ke kungataru suba minita premjit na chanke ISYC Tinjol gi goal aduna Jonal na ahan bhab ke mapan suba minita chanke ani suba ground gi sanaki bada SSC sector team ena SDC Tiger Camp goal amasina tamai thiba pikrai SSC sector team egi mai pakpi goal adu SDC Tiger Camp ke Sanaroi Saulina own goal oina chanke hayang ahan ground da SCY Yumnam Kuno Amadi PJ PC Bukhau Kabamga Sanagani Anisub ground da SSC sector team B Amadi SSYC Shawambung Sairemga Sanagani Veteran team Nambol na Sindura Khajiri Mamang Volleyball Ground Nambol da team Marina Saruyaduna ngasidagi haukiba ahan state level veteran volleyball tournament ki ngasistana kibada BTN Nambol TBA Thobalbu State Ahum Amada Maithiba Pikre Hayang Nungtil Pungani Tabada BTN Nambol Amadi KPL Impalga Sanagani Thasi ki tang mapalgi litanda Manipur gi Deputy Speaker Pressure Simreda bomge attack tauduna ki akhang thokibadu Kickboxing Association Manipur Amadi North East Association of Kickboxing Organization na yamna kanna condemn tawrkli mahak organization asigi president oibada natana sanaro singbu nuksijaba miyoi ni tungda asigumba pamdaba thodok sing thoan bidana ba appeal tawrkli All Manipur Football Association के Football Development Program की सरुका मोइना जिरीबाम Government Higher Secondary Playground दा All जिरीबाम Sports Association जिरीबाम न सिंधुना थासी की तांग तरा का माथोई देखी चथरकपा चही तरा निथोई अमदे चही तरा मरी मखागी नुपा मचा नुपी मचा सिंगी ओइबा फुटबॉल कोचिंग कैंप ngasilosin kray Coaching asida nupa macha madi nupi macha football sanaroi humpuga mangana saru yaki losin bagi thoramda hana ZEO Jiribam ki DI oiramba S Tonu Babu All Jiribam Sports Association ki President M Brajakant amadi hana Jiribam Government Higher Secondary School ge Principal oiramba S Manitona thoroma pusing oiki saru yaki ba sanaroi singda thoroma pusingna certificate khusna ki
Hausil loislakpada ngasi nomagi oi ba inga sagi pau ICR lampel patigi phangba pau gi matung ina ngasi gi khwaidagi sabagi chang degree Celsius 39.8 khwaidagi ingba degree Celsius 39.5 nungsite awai sing manil gi chang ayukta chada maripu mapal nungtinda chada nipuka manga nongju gi chang 9.2 mm ni Housing Maroi Bapau Amhuna AIMS ki thakta pukhana bohana riba RIMS hospital da ising phangdabadagi anaba kaya matam chana operation tawkhidre singda damna nimit kunni miyam da ising piba ngamkhigani haina minister ngamthang haukip na haikre amade PSED na loktak tagi ising singkhatuna sunu sipai amade atai khulsing da piri ISTV na pizar pau matang saloi jare ming tabiri basing mamukana khunjari